Akasbani Imphal, Wahengbam Rajesh na pau pajari, Ahmed Maroy pau. North East Regional Sports Week, ngasidagi Imphal gi Kuman Lampak Sports Stadium da hauragani. Petrol amasung diesel lauba value added tax handadaba raija singna atuba matamda tax handhanaba Pradhan Mantri na khangankre amasung Kerala da sathariba humbudrama suba National Football Championship for Santos Trophy gi ahanba semi final ngasi Kerala ga Karnataka sanaragani. North East Regional Sports Week ngasidagi Imphal gi Kumal Lampak Men Stadium da hauragani. Raijagi Youth Affairs and Sports Bibhag Manipur na yumbu oiduna Azadi ka Amrit Mahotsav thoranga mari lenena pangthokpa Sports Week mathang thagi ahum da loisangani. Akasbani Paumin High Sports Week asida archery, badminton, boxing, football amasung table tennis masana singda sanaroi singna athoi hentanagani. Sports Week asida awangpok raijagi sanaroi amasung official samapan henbana saruk yagani. Mapungoy tharom Imphal gi Kuman Lampak Sports Complex amasung Tagel da leiba Sai NERC da pangtokani. Shiksha Mantri Yumnang Khemcha na ngamkhai shahar More da leiba More College ki phibam yengsinkre. Mantri na college asigi nauna sariba building sing yengsinki. Mafam aduda Mantri ga loinana Youth Affairs and Sports Mantri Govindas Kongthokjam Sri Letkau Hakibu miyam na opagi tharom amasu pangthokki. Social media thagapa warol amada Siri Khemchan hai college asina mahiroi singda loksing gyan ningthi jana piri haibadu khongset asidegi khangbangam mafamda Cookie Students Organization na Mantri da memorandum amasu kosinaki Manipur da hauki bapung kurmai da mioi amata COVID-19 positive oiba thenakide positive oiba mioi amata discharge tokibagi pausu leite hauki ba matam khara asda raija sida positive oiba mi sikibagi pau leite Raija gi Haksel Bibhag na topa cherol amada hai Raija sida haujik home isolation case tara yaurga COVID ki active case tara taret leiri apunba positive case lak ama lising kuntra taret chani tara taret ki manungda lak ama lising kuntra manga supna marfu naba phakre Manipur Pradesh Congress Committee na sinduna Iftar Party ngarang MPCC ki President K Meghachandra gi Babu Parada laiba quarter da pangtokre Thormaduda Muslim gi tongan ba sangsan sing saruk yaki Muslim singi seng laba saghen tha matam asda dol gi president na yepe paujel piri Pradhan Mantri Narendra Modi na ngasi Assam da laktuna Karbi Anglong Jilla gi Dipu da pangtokpa Peace, Unity and Development Rally da saruk yagani mafam aduda Pradhan Mantri na Shiksha gi lamda paikakadaba lupa koti changa rongi chakot thorangi thabak singi jatra hungani project sing adugi manungda Veterinary College Difu West Karbi Anglong da Degree College amasung Agriculture College haba yauri Dibrugarh gi Khaniker Stadium da pangtokpa thoram amada Pradhan Mantri na khwaidagi nauba radiation therapy equipment yauba Dibrugarh, Barpeta, Tezpur, Jorhat, Darang Kokrazhar amasung Lakhimpur da saba cancer hospital taret sangagani masigi mathakta Golpara, Dhubri, Nagaon, Golaghat, Shivsagar, Tinsukia amasung Nolbari da sagadaba cancer hospital taret ki jatrasu hungani Lupa koti lising chama yangkai changna paikakadaba Pradhan Mantri Amrit Sarovar Project lisingani chama pan yangkai ki jatrasu Pradhan Mantri na hungani tabiriba pawasi Akasbani Imphal degini Pradhan Mantri Narendra Modi na hairi petrol amasung diesel lauba value added tax bet hantadaba raija singna atuba matamda tax hantagadabani petrol amasung diesel gi mamal hengalagriba asigi awaba khara makhaisu koknanaba kendra sarkar na mamang sahi gi November da excise duty hantagrabani Laibagasta COVID-19 ki orakliba phibam gi matang da Mukhyamantri Singh amadi Union Territory Singh gi Administrator Singha video conferencing gi khutang da wari sanabada Pradhan Mantri na hai COVID-19 laichat manungda laichat asi lanthengna raija amasung kendra sarkar na punna honaminaki mang hai malim gi hojik orakliba phibam asi yenglaga Bharat ki sel thungi mapangal kangkhananaba raija amasung kendra sarkar gi marakta punna thabak tawminabagi tangai phadaba lai Shri Modi na hai COVID-19 ki hidak kapa yaraba angang kudimak hanana hidak kapthoknaba honagadabani amadi hiram masigi matangda akhanaba campaign changsin bagi tangai fadaba lei Pradhan Mantri na hai Bharat ki oina yamna chokthok chaningai oiribadi laibak asigi hidak kapa yaraba mipungi chada marpurda taruk COVID vaccine gi ahanba dose kapkhiba asini
Kerala da sathariba humbudra manga suba National Football Championship for Santos Trophy gi ahanba semi-final da ngasi Yumbu Kerala ga Karnataka sanaragani. Match achi Payanat Stadium da numidang pung nipan dagi haugani. Atopa semi-final amada stadium asida hayeng numidang pung nipan da Manipur ga Nongchuk Bengal ga sanagani. Final matang thagi anida stadium asida sanagani. Ningsing bayay Group A da Kerala na point tara fangduna khwaigi makok da laiki, Nongchuk Bengal na point mapan fangduna ani subada laiki. Group B dana Manipur na point mapan phangduna table gi makok ta laiki aduga Karnataka na point taret phangduna ani subada laiki. Ngasi phongwa pausi singi maroi pauk singi damak haujik R.K.Gorani leire Gorani. Thagachari Rajesh. Pausi sing dangasi phongnari ba pau singi headline sing amaga iman manadre. Sana leibak ta hundungi manama sing thabalopam sing da masak khangdaba tinna paktak nan landarak lehaiba pau photo ga konana ahan headline tawri. Maram sadana flag position number mui sing degi lupali sing mga fine lo daw haiba pau irei bak amasong Hills Hornbill Express ahan headline tawri. MG Nariga da tharam amot pasing mayek sendorakle aran bamong da job card saduna se lokthok mui fare haiba pau Isel Express ki ahan headline tawri. Pawasi Sangai Express Manipuri gina ani sub headline tawri. Nongle nushina Manipur gi mafam kya da sauna mang tahan kare haiba pau Tamenglong Times Sangai Express edition animak amasong Manipur Mail gi ahan headline tawri. Pawasi Isel Express tan ani sub headline tawri. Assam da leriba Muslim sing anoba identity card ki prastab wahang ke hangnak re haiba pau Imphal Free Press ki ahan headline tawri. COVID ki singnarak pa haujik loidri global crisis ki matam sida ekoi federalism gi wakhalon da punna thabak to batangai fadi haiba Prime Minister gi wafam People's Chronicle amasong pongna phong ahan headline tawri. Pau asi huyelan pawin ani sub headline tawre. Petroleum ki pothok ta lawa vet hantahana ba Pradhan Mantri wafam Maswana third ahan headline tawri. Sibigi serak chingna rakpa RDB ke case ki hearing chatha ba haure haiba pau huyelan pau gi ahan headline oiri. Rajapal Ganesana Kendra amso Rajya Sarkar ki khwaidagi mangjil thana tawgada ba thabakti amat to oina chakhot mina ba haibe sin haiba wafam nesin to hintu da ahan headline tawri. Pawasi irebak ani sub headline tawri. Kespa Rajkumar Shikhibaga mai lenana chena be miyoi taruki manungde miyoi mari thadokre anigi wakat chatharagan haiba pau Imphal Free Press ki ani sub headline tawri. Konmari suba dag degi thorom pangthokre ipa ipu singi lingjel ngasigi mirol daso selhenba matam oire haiba pau pongna phang ani sub headline tawri. Huralakpa kar taruk bullet amagalone na police ta miyoi manga fare gari huran ma khotpu police ta thuai kre haiba pau photo ga konana Sangai Express English amba soksana lebakta ani sub headline tawri. North East Festival ngasi hauragani haiba pau Manipur Mail da anis headline tawri. Kangpokpi Zilla da ain kaina nisagi polam sing juan ba amasung supply to ba tinglagani haiba pau People's Chronicle gi anis headline tawri. Pawasi Hills Hornbill Express so fongli. COVID-19 na lekhi da ba miyoi sing da pi ba Ketripuron gi matang da pi aila thangalaki ba Manipur High Court na roisin kri haiba pau Hills Hornbill Express anis headline tawri. Tamenglong gi MLA Janghilung Panmeina Khumji Part 2 da Leiba FCS Godown Yangsin Kraiba Pau Tamenglong Times ki ani sub headline tawri. Manipur gi Nampol Balaram Khulmaning lekai digi sei kunitoi suraba Nandalal na Fastnet vehicle puthok haiba Pau Tamenglong Times ta phongli. Pau che sing da phongli batai pau sing di Manipur da hauki ba pung kunmari da mi emata COVID-19 positive oikhide ningtamba mangki ba dag degi thorom pangthokki ba. Socialist Revolutionary Party Kanglepak Sorepagi Central Committee Sem Kiba, Congressional Sindun Iftar Party Pangtho Kiba, Anoba JST Red Asi, Misem Yang Isupani Haiba CPI Gi Wafam, Manipulega Ki Startup Skill Fail Oire, Bank Manager na Loan Piu Yadre, Japan Embassy na Siza Hospital da I Medical Equipment Sing Pira Kre, High Court na Anoba Election Petition Ngasi Ani Khanaga Dauri, Ukhrul Jilagi, Sinakatel Khulda Lem Langbi Kem Pangtho Kre, Santos Trophy ki semi-final match ngasi dagi haurugani haibina sing basing asini Rajesh. Thagachari Gorani. Aroibada maroiba pau. North East Regional Sports Week ngasi dagi Imphal gi Khuman Lampak Main Stadium da hauragani. Petrol amasung diesel lawa value added tax hantadaba rise singna atuba matamda tax hantanaba Pradhan Mantri na khangan kre amasung Kerala da chathariba humbudra manga suba National Football Championship for Santos Trophy gi ahamba semi final da ngasi Kerala ga Karnataka sa anaragani. Paulo Jare.